ꯂꯥꯏꯚ ꯍꯥꯟꯅ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯩꯅꯣ ꯀꯁꯤꯄ꯭ꯔꯦ mi maridi la amale tay la ko udre Kayaknya sih, Pak. Cola. nate Kayaknya. mayam ngasi lab thare ji maram ama laiye maram je kenoni bye bye new year da lucky draw ma tawgani adugi lucky draw dugi rules do wari da ngan mayam da lauthokhrabane adugi hojik pawta rules follow tawba mi खरगी लिस्ट लेरेंगोंदा अदु लाउथोके तौगने अदुगा लकी ड्रो से कैनो नो तौरने न्यू ईयर नुमित ओइन तौरनी बाय बाय नुमित तौररोय न्यू ईयर नुमित ओइना मी चंगक पंगाय बोइना इसई थारके पुंग तरेत थाने नहागिबने लैबचे याब्रनी येंगबने अदो पुंग तरेत पुदी ताद्री कितंग वाटली अदो मयाम लैबचे वांगांग बताई तादे अदो मयाम खंगनबा कमेंट अमता तौसनबिरो मैम चाक चानरबो कमाइन तौरगे कमेंट अमता लाखपो उदे पुंगदी तारगदोरे तरेतगी लाउथोके तौबने तरेत ताबा ngairi Hi bro, kena Gitchandra Purit Sabam. Hi. Mayam je chak chanar bro kamai tawrage pung tare tabaga mayam gi lucky draw da yawgadaba mi gi list to sungjoi soidabida lauthorani pung tare taba ngaini yam phajai bro isai se phajabani hojiki yam kanna mayamna tanabaduni ngagi lechindo kitang sauba pharabe yengo ke ai sangita sound je yarabre yengo karigi lucky draw no sibo moyangthem kalpana lucky draw ma bye bye new year gi channel jida sangaga wari tabirekpa mayam gi entertain kaino oina pungning thogat poina aina lucky draw ma sinmani bye bye new year gi adu gi lucky draw gi hojik pauta rules ahum pi rules ahum do follow tawraga lucky draw jida entry tawbani adugi entry tawba mi gi list to ai gi isada hojik mi खरगी लिस्ट लेरे अदुगी लिस्ट तो ममिंग दो लाउथोके तौबनी अदुगी लैब थाबनी लकी ड्रो ना न्यू ईयर नुमित ओइना ओतप तारे बाय बाय दो ओसिरन तोरमनी बाय बाय दो ओतलारोय अदुगी लैब से थाबनी मी से याम चंगप उदे अनि अहुम चंगम अमुक थोकिबा अमुक चंगप अमुक थोकिबा सुम तौई पुंग जे तरे तासलकता दे लैब से लिस्ट तो लाउथोरजिरा तौबनी तरे तादो खितंग वाली आई ngasai story da thamgibado pung tare ta lauthole na thamgibne aduna tare ta ba ngai bane
ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯈꯣꯠꯄ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯃꯦꯟ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯄꯥꯖꯔꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯪꯕ ꯑꯃ ꯂꯩꯌꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯄꯨꯟꯒꯤ ꯑꯍꯤꯡꯗꯣ ꯑꯗꯨꯒꯤ ꯁꯤꯖꯟ 2 ꯀꯅꯥꯒꯤ ꯊꯋꯥꯏꯅꯣꯅ ꯑꯃ ꯊꯥꯒꯠꯄꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯒꯤ ꯔꯥꯏꯇꯔꯒꯤ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯇꯝ ꯈꯔ ꯂꯦꯞꯄ ꯇꯥꯔꯦ ꯃꯗꯨ ꯋꯥꯔꯤꯗꯣ ꯑꯃ ꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯅꯍꯥꯟ ꯁ꯭ꯇꯣꯔꯤꯗ ꯊꯝꯕꯗꯣ ꯑꯗꯨ ꯅ꯭ꯌꯨ ꯏꯌꯔ ꯆꯍꯤ ꯑꯅꯧꯕ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯃꯅꯤ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯒꯦ ꯅꯍꯥꯟꯈꯩ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯉꯛꯄꯗ ꯅꯧꯅ ꯆꯪꯉꯛꯄ ꯃꯤ ꯌꯥꯎꯔꯝꯗꯧꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯩ ꯃꯁꯛ ꯈꯪꯗꯕ ꯑꯗꯒꯤ ꯑꯩꯒ ꯀꯩꯀꯩ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯀꯩꯀꯩꯗ ꯈꯪꯗꯕ ꯈꯣꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯥꯔꯗꯤ ꯂꯥꯏꯚ ꯊꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯈꯨꯝꯕ ꯌꯥꯕ ꯍꯥꯏꯕ ꯌꯥꯕꯗꯣ ꯃꯌꯥꯝꯒꯤ ꯍꯥꯏꯖꯔꯝꯒꯦ ꯆꯥꯔꯦ ꯕ꯭ꯔꯣꯗꯤ ꯆꯥꯕꯤꯔꯕ ꯔꯤꯄꯥ ꯑꯩ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤ ꯂꯤꯁꯁꯦ ꯂꯥꯎꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯆꯥꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯅ ꯌꯨꯇꯨꯞ ꯆꯦꯅꯦꯜꯁꯤꯒꯤ ꯄꯦꯖ ꯑꯃ ꯐꯦꯁꯕꯨꯛꯇ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇꯨꯞ ꯄꯦꯖ ꯑꯅ ꯑꯗꯨꯒꯤ ꯄꯦꯖꯇꯨꯁꯨ ꯃꯌꯥꯝ ꯆꯪꯉꯕꯤꯔꯒ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯃꯌꯥꯝꯒꯤꯅꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯋꯥꯔꯤ ꯂꯤꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ 2020sꯤꯗ ꯑꯩꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 30K ꯌꯧꯒꯗꯕ ꯁꯨꯞꯅꯒꯤ ꯈꯖꯤꯛ ꯈꯛꯇꯪ ꯉꯥꯏꯔꯦ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯃꯤ 50 ꯐꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯌꯧꯕ ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯕꯨ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯔꯨꯄꯦꯁ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯂꯤꯁꯁꯦ ꯂꯥꯎꯊꯣꯛꯄ ꯍꯧꯔꯒꯦ ꯄꯨꯡꯁꯦ ꯀꯩꯅꯣ ꯇꯥꯁꯜꯂꯛꯑꯦ 8 ꯆꯞ ꯆꯥꯕꯤ ꯇꯥꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯂꯤꯁꯇꯣ ꯂꯥꯎꯊꯣꯔꯛꯑꯒꯦ ꯍꯧꯖꯤꯛꯐꯥꯎꯗ ꯂꯛꯀꯤ ꯗ꯭ꯔꯣꯗ ꯆꯪꯉꯕ ꯃꯤꯒꯤ ꯂꯤꯁꯁꯦ ꯍꯟꯗꯛꯇꯤ ꯃꯤ ꯌꯥꯝꯗꯦ ꯃꯃꯥꯡꯗꯤ ꯃꯤ 300-400 ꯑꯗꯨꯃꯥꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤꯕꯅꯤ ꯍꯟꯗꯛꯇꯤ ꯃꯤ ꯌꯥꯝꯗꯦ ꯍꯧꯖꯤꯛꯐꯥꯎꯀꯤ ꯃꯤ 28 ꯈꯛꯇꯪ ꯂꯩ ꯑꯩꯉꯣꯟꯗ ꯂꯤꯁꯁꯦ ꯂꯩꯕꯗ ꯂꯤꯁ ꯔꯨꯜꯁꯁꯦ ꯁꯨꯃꯥꯏꯅ ꯊꯝꯉꯤ ꯔꯨꯜꯁꯇꯣ ꯑꯃꯨꯛꯇꯒ ꯃꯌꯥꯝꯗ ꯔꯤꯃꯥꯏꯟ ꯇꯧꯔꯝꯒꯦ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯌꯨꯇꯨꯞ ꯄꯦꯖ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀꯩꯅꯣ ꯄꯦꯖ ꯑꯃ ꯐꯦꯁꯕꯨꯛꯇ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯑꯅ ꯊꯥꯔꯒ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯄꯦꯖꯇꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇꯨꯞ ꯄꯦꯖ ꯑꯅ ꯊꯥꯕꯅꯤ ꯃꯃꯤꯡꯗꯣ ꯑꯗꯨꯒꯤ ꯄꯦꯖꯇꯨꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯐꯣꯂꯣ ꯇꯧꯕꯤꯒꯗꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯂꯛꯀꯤ ꯗ꯭ꯔꯣ ꯌꯥꯎꯒꯗꯕ ꯃꯤꯗꯨꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯗꯣ ꯀꯃꯦꯟ ꯑꯣꯏꯅ ꯊꯥꯕꯤꯔꯛꯀꯗꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣꯅ ꯇꯧꯔꯤꯕ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯁꯤꯁꯦ ꯋꯥꯆꯞ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯒꯗꯕ ꯍꯥꯏꯔꯤꯕ ꯔꯨꯜꯁ ꯑꯍꯨꯝꯁꯦ ꯐꯣꯂꯣ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯌꯥꯎꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯖꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣ ꯂꯥꯎꯊꯣꯛꯆꯔꯛꯑꯒꯦ ꯂꯤꯁ ꯂꯥꯎꯊꯣꯛꯄ ꯍꯧꯔꯒꯦ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯩꯔꯤꯁꯦ ꯑꯣꯀ꯭ꯔꯝ ꯗꯦꯕꯥꯟ ꯁꯤꯡ ꯂꯩꯐꯝꯅ ꯊꯧꯕꯥꯜ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯤꯌꯥ ꯊꯤꯉꯨꯖꯝ ꯀꯥꯟꯆꯤꯄꯨꯔ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯕꯤꯅꯤꯇꯥ ꯑꯁꯦꯝ ꯂꯪꯗꯨꯝ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯇꯝꯐꯥꯃꯅꯤ ꯅꯝꯕꯣꯜ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯦꯅꯨꯀꯥ ꯀꯛꯆꯤꯡ ꯑꯗꯨꯒ ꯅꯝꯕꯔ 6ꯇ ꯄ꯭ꯔꯦꯝꯂꯇꯥ ꯊꯧꯁꯣꯝ ꯁꯩꯖꯥꯡꯗꯒꯤꯅꯤ ꯑꯩꯒꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯤꯁꯇꯔ ꯑꯃꯈꯛꯅꯤ ꯐ꯭ꯔꯦꯟ ꯑꯃꯈꯛꯅꯤ ꯃꯊꯪꯗ 7ꯗ ꯕꯕꯤꯅꯥ ꯌꯥꯏꯔꯤꯄꯣꯛ ꯑꯗꯨꯒ ꯅꯝꯕꯔ 8ꯇ ꯅꯥꯎꯕꯤ ꯏꯔꯝ ꯁꯤꯐꯥꯏ ꯑꯗꯨꯒ ꯅꯝꯕꯔ 9ꯗ ꯁꯍꯦꯟꯗꯅꯤ ꯊꯥꯡꯖꯝ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞ ꯑꯗꯨꯒ ꯃꯊꯪ ꯅꯝꯕꯔ 10ꯗ ꯖꯦꯝꯁꯟ ꯊꯣꯉꯥꯝ ꯃꯥꯒꯤ ꯂꯩꯐꯝꯅ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯑꯗꯨꯒ 11ꯗ ꯑꯟꯖꯨ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯅꯤꯡꯊꯧꯈꯣꯡ
ꯑꯗꯨꯒ ꯅꯝꯕꯔ 12ꯇ ꯎꯌꯣꯛ ꯇꯥꯝꯃꯤꯕ ꯐꯨꯅꯦꯜ ꯃꯔꯤꯡ ꯑꯩꯅ ꯁꯤ ꯀꯩꯅꯣꯗꯒꯤ ꯃꯌꯥꯝꯒꯤ ꯂꯤꯁꯇ ꯂꯥꯎꯊꯣꯛꯏꯉꯩꯗ ꯃꯌꯥꯝꯅ ꯀꯩꯀꯩ ꯍꯪꯉꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯀꯃꯦꯟꯗꯣ ꯃꯊꯪ ꯃꯊꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯅꯝꯕꯔ 12ꯇ ꯀꯦꯅꯦꯗꯤ ꯂꯩꯐꯝꯅ ꯂꯥꯏ ꯃꯅꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ नंबर 14 सुशील अथोकफम मागी लेफमना सिंजमई नंबर 15 MD शहीद अनवर कैराव लितान मखोंग अदुगा 16 सुरमा थौबालदगी रोशन थौदाम तौबुल अदुगा थौनाउजम चंचन मोइरांगपुरेल ममांग लेकाई अदुगा 19 पोंगल निथौजम मनत लई मागिना नंबोल फोइजिंग चिंगनिंग है मथंग 20 पुखरंबम सनातोंबी कौवा सेलुंगबा लेकाई अदुगा 21 गितचंद्र सलुंगफम मयाई लेकाई अदुगा 22 सुरेश थौसोम अदुगा माई लाइफमना हैक्रुजमदगी 23 नुंसीथोय वांखैमयुम लाइफमना सुगुनुदगी अदुगा सलिनी मुतुम लाइफमना समुरौ अदुगा युमनाम तंफा सुगुनु ममांग लेकाई 26 थोइबी लांगमैदोंग अदुगा 27 थोंबम गितचंद्र ngairanगदगी ngairanग अन पारे ngairanग अन हाइबनी मथंग 28 जुजु चुंखाम कक्याई अवांग लेकाई हौजिक पौता हाइबा मी 28 सिना लकी ड्रोगी तौगदबगी रूल्स से फजना फॉलो तौरकांद एंट्री तौबा मी ओइरी अदुगा एंट्री तौबा याबगी अरोइबा मतमना चलिबा 2020 की 30 डिसेंबर 31 हाई तारे सिगी डेट 31 जे सिगी अहिंग हाई तारे पुंग बारो ता बबुक जे सिदा लाकपा अदुदैदा रूल्स अहुम जे फॉलो तौ तारगदी हाइबा कमेंट पिरकपा मसागी लेबमगा मिंगा पिरक तारदी रूल्स तो फॉलो तौरगा लकी ड्रो तौबुजी सुंचोय सोदा हापने अदु लकी ड्रो से बाय बाय नुमित ओतलारोय न्यू ईयर नुमित ओइना तौरनी अदो मयामगी कमेंट अमुक आई पाजरमगे अदुगा लाइव से लोइसनगे याम फजई ब्रो इसे से खितंग सवी करीगी लकी ड्रो न सुंगासाई हाइगरे यारे सी हाइगरे सारे ब्रदर दगी रुपेश तमो गुड इवनिंग एंड हाई टोकरे होय लौथोकप्रो रिपा को जम आईदी सुमना येंगजरगे रोस ना ये चुम ये होय चुमना दम येंगो रोस मथंगदा हाई दा प्रबिल आइसु लॉटरी यावजबा यागद्रो थोय शर्मा लॉटरी यावबा यागनी लॉटरी की रूल्स फॉलो तौबिरो रूल्स हंतकती खरा लुबनी ममांगदगी मानदे हंतकती रूल्स अहुम आइना पीबनी अदो आइगी कनागी थवाइनो हाइरिबा वारीदुगी अनीसुबा सेकेंड एपिसोड रूल्स तो फजना मयामदा खंगनबा लाउथोखरबनी अदुदो येंगबिरो अदुगा अदगी वारी हुजे हुजे थागलिदुगी डिस्क्रिप्शन दजु रूल्स अहुमदो अदम इरगा हापनी अदुदा चंगागा मयाम येंगबिरो अदुगा लकी ड्रो से मयाम वाट ngase hantakti mi yamde ado mi yamdabani na yamnaba mayam rules ahum do follow tawsanbiro aduga yawsanbiro बेनु देवी दाप्रबिल आई खंगौद्रे आइसु लकी ड्रो दो याउजे होय बेनु याउबियु हौजे हौजिबो अदम यारी 31 डिसेंबर बो अदम लकी ड्रो एंट्री तौबा यारी रूल्स अहुम दो फॉलो तौबिरो अदुगा याउबिबा यागनी मथंगदा सालिनी मुतुम यामदबसिना फरेदा अखोयगी दाव याम यागंदे होय सालिनी मुतुम नंग मिंग यावगरे प्रबिल आईगी यावगी ब्रो केएस रेनुका होय यावगी बनी अदो हौजिचे निंगदमदाजु ओरे बाय बाय न्यू ईयर की हाई तारे आई मयामदा विश पिजरमगे हायेंगजे सिजना सही सिगी ओइना अरोइबा नुमित हाइबदो ओइदुने सिदैदा मयामगी तौरुब थबक खुदिमक्ता अखोयगी दाव थुम यारमदबा मयाम हाई तारे बाय बाय जे सी यौसलकु मतमदा यारमदबा अदगी तौरुब थबकता माइ पाअमदबा मयामदगी चटखिबो ओइरसुनु अदुगा अनौब चाही 2021 लाकपदा मयामजु अना यावदबा टेक्ता कायदबा तौब खुदिमक्ता माइ पाकपा फबदा ओइबियोना मयामगी निरेटर प्रबिल थोंगामगी माइकैदगी मणिपुरी वारी यूट्यूब चैनल की पेज की सिगी चैनल की थ्रू दगी मयामदा विश पिजरी अदो लाइव से मयाम मतांग सिदा लोइसलगे
ꯑꯩ ꯂꯥꯏꯚ ꯀꯨꯏꯅ ꯊꯥꯖꯔꯔꯣꯏꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯛꯀꯤ ꯗ꯭ꯔꯣꯗꯣ ꯌꯥꯎꯅꯕꯒꯤꯗꯃꯛ ꯔꯨꯜꯁ 3ꯗꯣ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯂꯛꯀꯤ ꯗ꯭ꯔꯣꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨ ꯃꯌꯥꯝ ꯅ꯭ꯌꯨ ꯏꯌꯥꯔ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯖꯩ ꯂꯛꯀꯤ ꯗ꯭ꯔꯣ ꯃꯌꯥꯝ ꯀꯅꯥꯅ ꯐꯥꯎꯒꯦ ꯀꯅꯥꯅ ꯋꯤꯟꯅꯔ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ